Houjik Toliba Manipur Rang Sida Kogi Meitei Kong Chia the Lady Kundariba Meitei sing the Kuki singna Atapa later nongmei kaplakpa Kogi Kanghon and Handak Thamnapokpi Numitkani among the Kogi Impact TV Kogi Paomi Kabichandra Makong the Palm the Yamatino houjik Ras medicity the layengliba Kanglipang news Tengbangkhare Kntl Koi imung manuna thingnari ba wa basida khada oi basu Mateng Oinaba haduna koi Lupa Lising taragi SENPHAM mateng pambalak sabani koi gi misam parjada tana paumi sing da fawba koi nongmei kapsilakpa sina singba sing asida mamang thakta gi hauna adubak thola basida leiba ki saita gi su lokharpam thokpa koi kuki singi mathakta haiba mari leinaba singda koi athuba matam deksa lokharpiu yamna nongai taba thodok se makha ta na hina thogandana ba kanglipang news Tengbangkhare Kntl gi maikei dagi pin tawjari amadi mari leinaba government gi saita su puning singjari